ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯆꯥꯛ ꯆꯥꯖꯔꯤꯉꯩ ꯃꯃꯥ ꯑꯣꯏꯅꯅꯀꯣ ꯁꯔꯠ ꯑꯥꯎꯠ ꯀꯃꯦꯟ ꯑꯍꯨꯝꯗꯪ ꯂꯧꯈꯠꯆꯒꯦꯀꯣ ꯑꯗꯣ ꯑꯩ ꯐꯣꯟꯗ ꯌꯦꯡꯉꯒ ꯃꯌꯥꯝꯗ ꯑꯩ ꯃꯃꯤꯡ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯁꯥꯏꯠ ꯔꯤꯌꯥꯁꯅ ꯍꯥꯏꯕꯤꯔꯛꯄ ꯏꯠꯀꯤ ꯋꯤꯁ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯍꯥꯏꯗꯤ ꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯗꯤ ꯀꯨꯝꯍꯩꯁꯤꯡ ꯂꯥꯛꯄꯁꯦ ꯀꯨꯝꯍꯩꯁꯤꯡ ꯂꯥꯛꯄ ꯍꯥꯏꯗꯤ ꯏꯠ ꯑꯣꯏꯔꯣ ꯑꯗꯩ ꯈ꯭ꯔꯤꯁꯃꯥꯁ ꯑꯣꯏꯔꯣ ꯍꯤꯟꯗꯨꯒꯤ ꯀꯨꯝꯍꯩꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯋꯤꯁ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯄꯨꯔꯅꯤꯃꯥ ꯂꯥꯏꯃꯌꯨꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯍꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯀꯃꯦꯟꯗꯤ ꯂꯣꯏꯅ ꯍꯟꯖꯕꯅꯤꯀꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯀꯃꯦꯟꯁꯤꯡꯁꯦ ꯂꯣꯏ ꯍꯟꯅꯕꯁꯨ ꯉꯝꯅꯕ ꯍꯣꯠꯅꯖꯩ ꯃꯇꯨꯡ ꯇꯥꯕꯁꯤꯡꯁꯨ ꯑꯩ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯈꯤꯅꯤꯀꯣ ꯑꯗꯨꯒ ꯃꯊꯪꯅ ꯃꯅꯤꯗꯦꯞ ꯁꯥꯅꯤꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯅꯪꯅ ꯆꯥꯕꯁꯤ ꯎꯔꯒ ꯆꯥꯛ ꯍꯦꯛꯇ ꯂꯥꯝꯃꯦꯅ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔ ꯆꯥꯛ ꯂꯥꯝꯕꯤꯕꯗ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤꯀꯣ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯍꯧꯖꯔꯦ ꯄꯥꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯗꯤ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯏꯟꯁꯥꯡꯁꯤ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯅꯥꯛꯇ ꯂꯩꯖꯕꯁꯤꯡꯁꯦ ꯃꯥꯏꯔꯦꯟꯒꯁꯨ ꯊꯣꯡꯉꯣꯏ ꯑꯗꯨꯒ ꯁꯤꯅ ꯑꯇꯣꯞꯄꯅ ꯑꯩꯅ ꯍꯥꯞꯆꯤꯟꯖꯕꯅꯤꯀꯣ ꯑꯗꯣ ꯃꯃꯤꯡꯁꯤꯡꯁꯦ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯈꯣꯏ ꯑꯅꯤꯅꯦꯀꯣ ꯍꯥꯏꯕꯤꯔꯛꯏꯁꯦ ꯖꯦꯅꯤꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯥꯏꯔꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯑꯩ ꯃꯥꯏꯔꯦꯟꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯖꯔꯦꯀꯣ ꯑꯗꯨ ꯁꯨꯅꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯥꯏꯔꯦꯟꯒ ꯀꯥꯡꯍꯧꯒ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯀꯥꯡꯍꯧꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯈꯥꯖꯤꯡꯒ ꯀꯩꯅꯣꯒ ꯂꯩꯔꯦ ꯀꯩꯅꯣꯒ ꯅꯨꯡꯁꯤꯗꯥꯛꯀ ꯉꯧꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯣꯏꯕꯨꯝꯒ ꯃꯥꯏꯔꯦꯟꯒ ꯑꯣꯏꯅ ꯊꯣꯡꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯃꯦꯠꯄꯅꯤꯀꯣ ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯩꯔꯦ ꯄꯥꯐꯣꯔꯁꯤꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯅꯤꯁꯦ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯏꯁꯤꯡ ꯍꯥꯟꯅ ꯑꯝꯇ ꯊꯛꯍꯧꯈꯤꯒꯦꯀꯣ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦꯀꯣ ꯃꯥꯏꯔꯦꯟꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯥꯞꯄꯤꯔꯛꯄꯗꯨꯅꯤꯀோ ꯑꯗꯨꯗꯣ ꯆꯥꯔꯁꯦ ꯑꯩꯅ ꯁꯣꯏꯕꯨꯝꯒ ꯊꯣꯡꯖꯜꯂꯦꯀꯣ ꯁꯣꯏꯕꯨꯝ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯣꯠꯅ ꯊꯣꯡꯉꯣꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯃꯣꯏꯒꯤ ꯍꯥꯟꯅ ꯂꯧꯈꯠꯆꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ ꯑꯩꯅ ꯊꯣꯡꯖꯩꯁꯦꯀꯣ ꯏꯃꯥꯅꯕꯨꯗꯤ ꯍꯥꯞꯄꯛꯄ ꯃꯥꯏꯔꯦꯟꯅꯦ ꯑꯗꯨꯅ ꯍꯥꯟꯅ ꯊꯣꯡꯉ ꯆꯥꯖꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯟꯕꯗꯣ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯥꯞꯄꯤꯔꯛꯄꯗꯨꯅꯦ ꯃꯥꯒꯤꯁꯨ ꯃꯍꯥꯎ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯅꯍꯥꯟ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯗꯨꯗꯤ ꯑꯩꯅ ꯅꯍꯥꯟ ꯈꯦꯆꯤ ꯊꯣꯡꯕꯗ ꯀꯩꯅꯣ ꯇꯧꯖꯈ꯭ꯔꯦꯀꯣ ꯑꯩꯈꯣই ꯄꯥꯟꯕꯁꯤꯡꯗꯣ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯆꯥꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯥꯎꯋꯤ ꯍꯥꯎꯇꯦꯗꯣ 하왜? 밥을 좀 짜지고 밥을 할 때 수술 나오해봐 그당 할때 따왕아 땅탄 버지 하왜? mà mua thịt bây giờ khôi dùng cái này còn 이만한 다음번에 건강하고 짜게 khôi mà hay đi 인상 나비 양 다 바꿀래 거 하고 또 밀레이디야 그럼 인상 어디나 부사이네 khôi mà hay đi 아좀 냠나 깔래 한번 참만 이거 다각도 먹어 이만 cab에 한번 와서는 지나 왜 주고 호신 건다도 매암로 좀 비라만네 이건 주의해 모롱 몇 번째 매암 하긴 모롱 어째 번째는 프레스 몇 번에 안다 비다디 삐는 까가 거기서 떨어가냐 마이도 글라스 메뉴 딱 하야 좀 하와 지금 하우 동안 넘네 하게 ngala me pena toan mama irom da hapu cham hawo ne ba mo to pia ha
मैम अदो अꯩꯒꯤ वीडियोꯁꯤ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯀꯩꯀꯥ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯦꯀꯣ ꯄꯤꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯟꯖꯩ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯦ ꯁꯥꯎꯕꯤꯅꯨ ꯈꯣꯠꯄꯤꯅꯨ ꯑꯩ ꯁꯥꯎꯖꯗꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯁꯦꯝꯗꯣꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯒꯦ ꯁꯥꯎꯁꯨ ꯀꯩꯝ ꯁꯥꯎꯖꯗꯦꯀꯣ ꯑꯩ ꯁꯥꯎꯕ ꯋꯥꯔꯧꯕ ꯀꯩꯝ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯏꯆꯟ ꯏꯆꯦ ꯍꯥꯏꯗꯤ ꯏꯃꯥꯅ ꯈꯜꯂꯒ ꯔꯦꯁꯄꯦꯛꯐꯨꯜ ꯀꯃꯦꯟ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯁꯤꯡꯁꯦ ꯂꯥꯛꯇꯦꯀꯣ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤꯀꯣ ꯂꯥꯛꯇꯅꯕꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯃꯦꯟ ꯄꯤꯕꯤꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅ ꯄꯤꯕꯤꯌꯣ ꯍꯥꯏꯗꯤ ꯏꯆꯟ ꯏꯆꯦꯅ ꯈꯟꯕꯤꯔꯒ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯏꯃꯥ ꯃꯤꯁ ꯇꯧꯋꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯩꯅ ꯑꯗꯨꯝ ꯏꯃꯥ ꯇꯝꯖꯩꯀꯣ ꯏꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯄꯥꯝꯕꯤ ꯇꯥꯔꯒ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ कमेंट तौबियो शेयर तौबियो मैम अदम अदोंगी हदी लाइक नायोंदा मोटिवेशन याम पीको याम फंगे दुना मैम लाइक तौबियो शेयर तौबियो सब्सक्राइब अनो वेंग बिबो तारगदी सब्सक्राइब तौबियो मैम सोयबुमजे याम चावेको तू हावे हदी माने थोंबजे खतंग सारी बदन हुमांगजे खम थोएबा दो इन नुआइतेना खजिंजे याम हावेको ngasideya तो मैम है Q&A से अथुब मतमददे Q&A तौजगेना खलेको अदो अनु इमादा हंबिनिंगबा कई करा मैम याबदो हाइदि इमागा तौरगन हेना नुंगाइगद्रा नैना Q&A से इमागा तंगिनाबदा फाद्रना खलेको हाइदि इमादा हंबिगदबनिंदुना इमाना खुंबिबा हाइदि इमाइ चिंद्रगी खुमगा ताबिबदुना फैना अथुब मतमददे तौगेनदि खल्ले अदो युमदि चट्पा मतमदा नत्रदि हौजिकै mukbang ayung thokte ko हसी गाते गानों थोको मतम जिने दो लॉकडाउन ओइबनिना आदि युमदा अमता पुथोंनक्तबा कठिन फमदमनिना अदो खोइ जुगाते गानों जे तमने सारते अदुंदि याम चाना पाइजे फंगिद्रे मैम अदुदि इसाबसु लोयरबनिना मैम लो सिंजरगे को वीडियो से पामी तारगदि मैम लाइक तौबियो सब्सक्राइब तौबियो मो नो वेंग बिबा तारगदि मैम दो कमेंट तौबियो मैम कमेंट याम नुआजे को कमेंट मैम तौबिरकपसे नुसी वाही मैम सिजिनबिदना अङोंदे कमेंट तौबिरकपसे याम नुसीजेको मैम अदो मैम सिंजरगे बाय।